ꯈꯪꯍꯟꯖꯕ ꯚꯤꯗꯤꯑꯣ ꯑꯁꯤ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯕ ꯃꯤꯅ ꯌꯦꯡꯕꯤꯒꯅꯨ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯁꯤꯗ ꯌꯥꯎꯔꯤꯕ ꯀꯟꯇꯦꯟꯠ ꯈꯩꯁꯦ ꯈꯨꯟꯅꯥꯏ ꯑꯃꯠꯇꯒ ꯃꯤ ꯑꯃꯠꯇꯒꯤ ꯆꯠꯅꯕꯤꯒ ꯃꯔꯤ ꯂꯩꯅꯗꯦ ꯍꯥꯏꯕ ꯏꯟꯐꯣꯔꯃꯦꯁꯟꯁꯤ 100% ꯆꯨꯝꯃꯦ ꯍꯥꯏꯕꯁꯨ ꯌꯥꯔꯣꯏ ꯃꯐꯝ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯈꯦꯠꯅꯕ ꯂꯩꯅꯤ ꯑꯃꯨꯛꯀꯁꯨ ꯍꯟꯅ ꯔꯤꯀ꯭ꯋꯦꯁꯠ ꯇꯧꯖꯔꯤ ꯚꯤꯗꯤꯑꯣ ꯑꯁꯤ ꯆꯍꯤ 19 ꯁꯨꯗ꯭ꯔꯤꯕ ꯃꯤꯅ ꯌꯦꯡꯕꯤꯒꯅꯨ ꯃꯔꯨꯞ ꯃꯌꯥꯝ ꯃꯤꯄꯨꯝ ꯈꯨꯗꯤꯡꯃꯛ ꯅꯨꯡꯉꯥꯏꯕ ꯄꯥꯝꯃꯤ ꯅꯨꯄꯥꯁꯨ ꯑꯗꯨ ꯃꯉꯥꯏ ꯃꯁꯤ ꯑꯔꯣꯟꯕ ꯅꯠꯇꯦ ꯅꯨꯄꯥꯅ ꯄꯥꯝꯖꯩ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯃꯑꯣꯡ ꯃꯇꯧ ꯃꯥꯒꯤ ꯃꯤꯅꯣꯛ ꯃꯥꯒꯤ ꯈꯨꯆꯠ ꯂꯥꯛꯆꯠ ꯑꯃꯗꯤ ꯑꯇꯩ ꯑꯇꯩ ꯃꯌꯥꯝ ꯃꯁꯤꯅ ꯂꯥꯡꯇꯛꯅꯍꯟꯕ ꯑꯃ ꯑꯣꯏ ꯅꯨꯄꯥꯗ ꯃꯁꯤ ꯃꯍꯧꯁꯥꯅ ꯁꯥꯒꯣꯟꯅꯔꯛꯑꯕꯅꯤ ꯅꯨꯄꯥꯅ ꯅꯨꯄꯤ ꯑꯣꯏꯕꯤꯒꯤ ꯍꯛꯆꯥꯡꯒꯤ ꯄꯥꯡꯒꯜ 에너지ꯗ ꯉꯥꯎꯖꯕ ꯑꯗꯨꯕꯨ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯅꯨꯄꯥ ꯈꯔꯒꯤ ꯑꯣꯏꯅ ꯃꯁꯤꯗ ꯂꯥꯏꯆꯨꯕ ꯑꯃ ꯑꯣꯏꯔꯛꯄ ꯃꯈꯣꯏꯅ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯗꯤ ꯗꯦꯇꯤꯡꯁꯦ ꯀꯔꯤꯒꯨꯝꯕ ꯐꯖꯕ ꯂꯩꯔꯥꯡ ꯑꯃ ꯇꯛ ꯄꯥꯏꯗꯨꯅ ꯍꯦꯛꯇꯣꯛꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄ ꯃꯁꯤꯅ ꯃꯤ ꯑꯃꯒꯤ ꯊꯃꯣꯏ ꯀꯥꯏꯍꯟꯕ ꯄꯨꯟꯁꯤ ꯃꯥꯡꯍꯟꯕ ꯑꯣꯏꯅ ꯊꯣꯛꯄ ꯃꯈꯣꯏꯅ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯑꯃꯗꯤ ꯅꯨꯡꯉꯥꯏꯕ ꯐꯪꯅꯕ ꯍꯣꯠꯅꯔꯛꯏ ꯁꯤꯟꯐꯝ ꯑꯃ ꯑꯣꯏꯅ ꯅꯨꯄꯤ ꯁꯤꯖꯤꯟꯅꯕ ꯍꯧꯔꯛꯏ ꯇꯧꯁꯟꯅꯕ ꯊꯥꯒꯠ ꯋꯥꯍꯩ ꯅꯨꯡꯁꯤꯕ ꯁꯥꯖꯟꯅꯗꯨꯅ ꯁꯂꯥꯛ ꯁꯥꯅꯕ ꯐꯪꯅꯕ ꯁꯤꯗ ꯂꯩꯔꯦ ꯀꯔꯝ ꯍꯥꯏꯅ ꯈꯪꯗꯣꯏꯅꯣ ꯅꯪꯅ ꯂꯣꯏꯅꯔꯤꯕ ꯅꯨꯄꯥꯗꯣ ꯅꯪꯒꯤ ꯀꯦꯌꯔ ꯂꯧꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯍꯛꯆꯥꯡꯒꯤꯗꯃꯛ ꯅꯪꯒ ꯂꯣꯏꯅꯔꯤꯔꯥ ꯍꯥꯏꯕꯗꯣ ꯁꯤꯒꯤ ꯅꯨꯄꯥꯁꯤꯅ ꯅꯪꯕꯨ ꯇꯁꯦꯡꯅ ꯅꯨꯡꯁꯤꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯍꯛꯆꯥꯡꯒꯤ ꯑꯄꯥꯝꯕꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯈꯣꯏꯅ ꯈꯪꯍꯟꯅꯤ ꯍꯤꯗꯟ ꯁꯥꯏꯟ 11 ꯃꯥꯅ ꯅꯪꯒꯤ ꯍꯛꯆꯥꯡ ꯄꯥꯝꯕ ꯈꯛꯀꯤ ꯑꯣꯏꯕ ꯌꯥꯕ ꯁꯤꯒꯤ ꯁꯥꯏꯟ ꯈꯩꯁꯦ ꯉꯟꯅ ꯈꯪꯍꯧꯕꯅ ꯅꯪꯅ ꯅꯪꯒꯤ ꯊꯃꯣꯏ ꯀꯥꯏꯕꯗꯒꯤ ꯉꯥꯛꯊꯣꯛꯄ ꯑꯃꯗꯤ ꯅꯪꯒꯤ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯈꯟꯊꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯐꯪꯅꯤ ꯑꯩꯈꯣꯏꯅ ꯍꯧꯗ꯭ꯔꯤꯉꯩꯗ ꯁꯕꯁꯀ꯭ꯔꯥꯏꯕ ꯕꯇꯟꯗꯣ ꯍꯤꯠ ꯇꯧꯕ ꯀꯥꯎꯊꯣꯛꯀꯅꯨ ꯅꯣꯇꯤꯐꯤꯀꯦꯁꯟ ꯕꯦꯜꯗꯣ ꯔꯤꯡ ꯇꯧꯕꯤꯔꯝꯃꯨ ꯂꯥꯏꯛ ꯅꯝꯕꯤꯔꯝꯃꯨ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯄꯨꯟꯅ ꯈꯪꯃꯤꯟꯅꯔꯁꯤ ꯃꯁꯤꯒꯤ ꯁꯥꯏꯟ ꯈꯩꯁꯦ 1 ꯅꯪꯒꯤ ꯍꯛꯆꯥꯡꯕꯨ ꯌꯥꯝ ꯄꯥꯝꯖꯅ ꯌꯦꯡꯈꯠꯂꯛꯄ ꯃꯤꯠꯌꯦꯡ ꯃꯥꯅ ꯅꯪꯕꯨ ꯍꯛꯆꯥꯡꯒꯤ ꯈꯛ ꯅꯪꯕꯨ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯇꯣꯞ ꯁꯥꯏꯟꯗꯤ ꯅꯪꯒꯤ ꯍꯛꯆꯥꯡꯕꯨ ꯌꯥꯝ ꯄꯥꯝꯖꯅ ꯌꯦꯡꯈꯠꯂꯛꯄ ꯃꯤꯠꯌꯦꯡꯅꯤ ꯃꯁꯤꯗꯤ ꯑꯗꯨꯝ ꯑꯣꯏꯕ ꯇꯥꯕꯅꯤ ꯈꯟꯅꯤ ꯑꯗꯨꯕꯨ ꯃꯁꯤ ꯇꯣꯏꯅ ꯂꯣꯟꯅ ꯑꯃꯗꯤ ꯑꯔꯨꯕ ꯑꯣꯏꯕ ꯌꯥꯎꯏ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯃꯌꯥꯝꯅ ꯂꯧꯅꯔꯤꯁꯦ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯔꯠꯇ ꯌꯦꯡꯗꯨꯅ ꯑꯗꯨꯝ ꯂꯩꯔꯗꯤ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯃꯥ ꯍꯛꯆꯥꯡꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯌꯥꯝꯅ ꯄꯥꯝꯕ ꯅꯨꯄꯥꯅꯤ ꯑꯗꯨꯕꯨ ꯇꯁꯦꯡꯅꯗꯤ ꯍꯛꯆꯥꯡ ꯈꯛꯇꯗ ꯃꯤꯠ ꯇꯥꯕ ꯅꯨꯄꯥꯗꯤ ꯅꯨꯄꯤꯒꯤ ꯏꯀꯥꯏ ꯈꯨꯝꯅꯅꯤꯡꯉꯥꯏ ꯑꯣꯏꯕ ꯄꯥꯔꯠꯇ ꯌꯦꯡꯗꯅꯕ ꯍꯣꯠꯅꯅꯤ ꯃꯔꯝꯗꯤ ꯃꯥꯅ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞꯇ ꯉꯥꯎꯗꯕ ꯁꯥꯅꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯅꯪꯅ ꯑꯣꯟꯊꯣꯛꯈꯤꯕ ꯃꯇꯝꯗ ꯅꯠꯇ꯭ꯔꯒ ꯃꯥꯒꯤ ꯁꯦꯟꯅꯗꯕ ꯃꯇꯥꯡꯗ ꯅꯪꯅ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯐꯥꯕ ꯃꯇꯝꯗ ꯅꯪꯅ ꯈꯪꯅꯤ ꯃꯥꯒꯤ ꯃꯤꯠꯌꯦꯡ ꯐꯖꯕ ꯂꯩꯔꯥꯡ ꯑꯃ ꯇꯛ ꯄꯥꯏꯗꯨꯅ ꯍꯦꯛꯇꯛꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯝꯕ ꯁꯤꯒꯤ ꯃꯌꯥꯝꯁꯤ ꯇꯧꯔꯤꯕꯅꯤ ꯃꯥꯒꯤ ꯂꯣꯟꯅ ꯇꯧꯒꯦ ꯈꯟꯕꯗꯨꯅ ꯁꯤꯒꯨꯝꯕ ꯅꯨꯄꯥ ꯑꯅꯝꯕꯅ ꯅꯨꯄꯤꯒꯤ ꯍꯛꯆꯥꯡꯗ ꯀꯥ ꯍꯦꯟꯅ ꯃꯤ ꯍꯧꯕ ꯂꯣꯠꯁꯟꯕ ꯉꯝꯗꯦ ꯃꯈꯣꯏꯅ ꯍꯣꯠꯅꯔꯕꯁꯨ ꯑꯣꯟꯊꯣꯛꯎ ꯑꯗꯨꯒ ꯈꯪꯍꯧꯗꯅ ꯑꯃꯨꯛ ꯑꯣꯟꯁꯜꯂꯛꯎ ꯃꯥꯒꯤ ꯃꯤꯠꯌꯦꯡꯗꯣ ꯐꯥꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯃꯃꯤꯠꯇꯣ ꯂꯪꯊꯣꯛꯄ ꯑꯃ ꯌꯥꯎꯅ ꯌꯦꯡꯉꯝꯃꯗꯤ ꯃꯁꯤ ꯑꯣꯏꯔꯗꯤ ꯈꯪꯉꯣ 2 ꯋꯥꯔꯤꯗꯣ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯂꯣꯝꯗ ꯄꯨꯁꯜꯂꯛꯅꯕ ꯍꯣꯠꯅꯕ ꯑꯇꯣꯞꯄ ꯅꯪꯅ ꯌꯦꯡꯁꯤꯟꯒꯗꯕ ꯁꯥꯏꯟ ꯑꯃꯅ ꯋꯥꯔꯤꯗꯣ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯂꯣꯝꯗ ꯄꯨꯁꯜꯂꯛꯅꯕ ꯍꯣꯠꯅꯕ ꯋꯥꯔꯤ ꯁꯥꯟꯅꯕ ꯍꯩꯕ ꯅꯨꯄꯥ ꯑꯃꯅ ꯊꯥꯖꯗꯕ ꯃꯑꯣꯡꯗ ꯇꯧꯔꯛꯀꯅꯤ ꯅꯪꯅ ꯈꯪꯕ ꯈꯪꯍꯧꯗꯕ ꯌꯥꯏ ꯑꯗꯨꯅ ꯃꯁꯤ ꯈꯪꯕꯁꯤ ꯃꯔꯨ ꯑꯣꯏ ꯃꯥꯅ ꯊꯣꯛꯂꯛꯇꯅ ꯗꯥꯏꯔꯦꯛ ꯑꯣꯏꯅ ꯐꯤꯖꯤꯀꯦꯜ ꯀꯅꯦꯛꯁꯟ ꯊꯝꯁꯤ ꯅꯪ ꯀꯔꯤ ꯈꯟꯒꯦ ꯍꯥꯏꯔꯛꯑꯣꯏ ꯈꯪꯕꯗ ꯂꯨꯕ ꯁ꯭ꯇꯥꯏꯂꯤꯁ ꯑꯣꯏꯕ ꯃꯑꯣꯡꯗ ꯍꯥꯏꯔꯛꯀꯅꯤ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ ꯅꯪꯒ ꯁꯨꯃꯥꯏꯅ ꯔꯦꯁꯇꯨꯔꯦꯟꯗ ꯆꯥꯃꯤꯟꯅꯔꯨꯕ ꯃꯇꯨꯡꯗ ꯍꯛꯆꯥꯡꯗ ꯀꯩꯅꯣꯝꯃ ꯐꯥꯎꯍꯧꯋꯤ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯐꯤꯒꯔꯁꯦ ꯌꯥꯝꯅ ꯐꯖꯩ ꯑꯦꯛꯁꯔꯁꯥꯏꯁ ꯇꯧꯕ꯭ꯔꯣ ꯅꯨꯄꯥ ꯑꯇꯩꯅ ꯐꯖꯩ ꯀꯥꯏꯅ ꯍꯥꯏꯔꯛꯇ꯭ꯔꯣ ꯃꯁꯤ ꯃꯥꯅ ꯐꯤꯖꯤꯀꯦꯜ ꯀꯅꯦꯛꯁꯟꯒꯤ ꯇꯣꯄꯤꯛꯁ ꯑꯃꯗꯤ ꯅꯪꯒꯤ ꯄꯔꯁꯣꯅꯦꯜ ꯑꯣꯏꯕ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯍꯤꯁꯇ꯭ꯔꯤ ꯂꯣꯝꯗ ꯋꯥꯔꯤ ꯄꯨꯁꯜꯂꯛꯏꯅꯦ ꯌꯥꯝ ꯍꯩꯁꯤꯡꯅ ꯃꯁꯥꯒꯤ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯍꯤꯁꯇ꯭ꯔꯤꯒ ꯃꯔꯤ ꯂꯩꯅꯕ ꯋꯥꯔꯤ ꯄꯨꯁꯜꯂꯛꯄꯁꯨ ꯌꯥꯏ ꯁꯨꯃꯥꯏꯅ ꯍꯥꯏꯔꯛꯄꯗ ꯀꯔꯤ ꯈꯨꯝꯗꯣꯏꯅꯣ ꯈꯪꯗ꯭ꯔꯗꯤ ꯃꯥꯒꯤ ꯋꯥꯔꯤꯗꯣ ꯊꯧꯋꯥ ꯁꯥꯗꯅ ꯑꯇꯣꯞꯄ ꯋꯥꯔꯤ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯏꯟꯇꯔꯦꯁ ꯑꯣꯏꯗꯦ ꯈꯪꯍꯜꯂꯨ 3 ꯅꯪꯉꯣꯟꯗ ꯌꯥꯔꯤꯈꯩ ꯊꯦꯡꯅꯕ ꯍꯣꯠꯅꯕ ꯁꯥꯏꯟ ꯃꯌꯥꯝꯒꯤ ꯃꯔꯛꯇ ꯅꯨꯄꯥ ꯑꯃꯅ ꯅꯪꯉꯣꯟꯗ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯈꯛꯇꯒꯤ ꯈꯜꯂꯤ ꯍꯥꯏꯕꯒꯤ ꯈꯨꯗꯝꯗꯤ ꯅꯪꯉꯣꯟꯗ ꯌꯥꯔꯤꯈꯩ ꯊꯦꯡꯅꯕ ꯍꯣꯠꯅꯕꯅꯤ ꯑꯗꯨꯕꯨ ꯈꯪꯕꯗ ꯑꯔꯨꯕ ꯃꯑꯣꯡꯗ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯥꯝꯕꯣꯝꯗ ꯃꯥꯏꯗ ꯇꯞꯅ ꯊꯦꯡꯉꯛꯄ ꯆꯠꯃꯤꯟꯅꯕ ꯀꯥꯟꯗ ꯃꯈꯨꯠꯅ ꯈꯪꯖꯟꯅꯗꯅ ꯍꯛꯆꯥꯡꯒꯤ ꯑꯇꯩ ꯃꯐꯝꯗ ꯊꯦꯡꯉꯛꯄ ꯊꯦꯡꯕ ꯌꯥꯔꯤꯈꯩ ꯊꯦꯡꯅꯕ ꯍꯣꯠꯅꯕ ꯑꯗꯨꯒ ꯊꯦꯡꯕ ꯇꯣꯛꯀꯦꯁꯨ ꯈꯟꯗ꯭ꯔꯕ ꯐꯖꯕ ꯆꯠꯅꯕꯤ ꯃꯑꯣꯡꯗ ꯊꯦꯡꯉꯛꯄꯁꯦ ꯅꯨꯡꯁꯤ ꯅꯨꯡꯉꯣꯟ ꯐꯣꯡꯗꯣꯛꯄꯒꯤ ꯃꯁꯥꯒꯤ ꯌꯥꯎꯖꯔꯛꯑꯕ ꯑꯃꯅꯤ ꯁꯤꯗ ꯀꯔꯤꯁꯨ ꯑꯁꯣꯏꯕ ꯂꯩꯇꯦ ꯑꯗꯨꯕꯨ ꯃꯇꯝ ꯆꯨꯞꯄꯗ ꯊꯦꯡꯉꯛꯑꯕ ꯐꯖꯗꯕ ꯑꯣꯏꯕ ꯃꯑꯣꯡꯗ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯥ ꯐꯤꯖꯤꯀꯦꯜ ꯀꯅꯦꯛꯁꯟ ꯄꯥꯝꯃꯤ ꯍꯥꯏꯕꯅꯤ ꯑꯗꯨꯅ ꯆꯦꯛꯁꯤꯟꯕꯤꯌꯨ ꯃꯔꯝꯗꯤ ꯅꯨꯄꯥ ꯑꯃꯅ ꯅꯪꯉꯣꯟꯗ ꯇꯁꯦꯡꯅ ꯅꯨꯡꯁꯤꯌꯦꯅ ꯈꯜꯂꯨꯔꯒ ꯑꯁꯦꯡꯕꯗꯗꯤ ꯅꯪꯉꯣꯟꯗ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯊꯝꯅꯤꯡꯕ ꯈꯛꯀꯤ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤ ꯑꯔꯤꯕ ꯈꯨꯗꯝ ꯑꯃꯅꯤ ꯅꯪꯕꯨ ꯇꯣꯉꯥꯟꯅ ꯄꯨꯊꯣꯛꯇꯨꯅ ꯃꯔꯨꯝ ꯑꯃꯗ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯉꯥꯎꯕ ꯅꯨꯡꯒꯤ ꯁꯥꯗꯣ ꯁꯥꯐꯣꯡꯅꯕ 4 ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯐꯥꯒꯤ ꯇꯧꯕ ꯅꯨꯄꯤ ꯑꯅꯝꯕ ꯂꯝꯆꯠ ꯐꯖꯗꯕ ꯅꯨꯄꯥꯒ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯊꯝꯈꯤꯕ ꯃꯌꯥꯝ ꯍꯧꯔꯛꯄꯗ ꯁꯨꯃꯥꯏꯅ ꯑꯣꯏꯔꯛꯀꯅꯤ ꯈꯜꯂꯨꯕ ꯄ꯭ꯂꯥꯟ ꯇꯧꯕ ꯅꯠꯇꯦ
ꯑꯗꯨꯕꯨ ꯁꯤꯒꯨꯝꯕ ꯅꯨꯄꯥꯁꯤꯅ ꯅꯨꯄꯤꯒꯤ ꯕꯨꯙꯤ ꯂꯧꯁꯤꯡꯕꯨ ꯊꯃꯥꯏꯗꯨꯅ ꯈꯣꯡꯊꯥꯡ ꯇꯞꯂꯤ ꯇꯞꯂꯤ ꯊꯥꯡꯗꯨꯅ ꯃꯈꯣꯏꯕꯨ ꯍꯛꯆꯥꯡꯒꯤ ꯏꯊꯤꯜ ꯄꯣꯛꯍꯜꯂꯤ꯫ ꯁꯤꯒꯤ ꯈꯨꯗꯝ ꯑꯃꯗꯤ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯐꯥꯒꯤ ꯇꯧꯕꯅꯤ꯫ ꯁꯨꯃꯥꯏꯅ ꯇꯧꯕꯁꯤꯅ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯊꯣꯛꯍꯜꯂꯤ, ꯀꯩꯁꯨꯝꯇ ꯀꯥꯏꯗꯕ ꯋꯥꯔꯤꯗꯧꯅ꯫ ꯃꯁꯤꯅ ꯅꯨꯄꯤꯕꯨꯁꯨ ꯃꯈꯣꯏꯒꯤ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯦꯛꯁꯄꯤꯔꯤꯌꯦꯟꯁ ꯑꯃꯗꯤ ꯀꯔꯤꯅ ꯏꯊꯤꯜ ꯐꯥꯎꯍꯟꯒꯦ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯍꯜꯂꯤ꯫ ꯁꯤꯒꯨꯝꯕ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯐꯥꯒꯤꯁꯦ ꯃꯊꯪ ꯇꯧꯗꯨꯅ ꯍꯥꯞꯀꯠꯇꯨꯅ ꯃꯥꯒꯤ ꯍꯩꯁꯤꯡꯕ ꯅꯝꯊꯥꯛꯁꯤꯅ ꯃꯥꯅ ꯅꯪꯕꯨ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯊꯝꯕ ꯌꯥꯅꯕꯅꯤ꯫ ꯃꯁꯤ ꯈꯪꯖꯤꯜꯂꯨ, ꯁꯤꯒꯨꯝꯕ ꯐꯥꯒꯤꯁꯤꯅ ꯗꯥꯏꯔꯦꯛ ꯅꯤꯁꯥꯒꯤ ꯂꯝꯕꯤꯗꯧꯅ ꯅꯨꯄꯥꯒꯤ ꯈꯌꯥꯠꯇ ꯇꯥꯕ ꯌꯥꯏ꯫ 5. ꯃꯥꯅ ꯅꯪꯒꯤ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯃꯇꯥꯡꯗ ꯍꯪꯅꯕ ꯍꯣꯠꯅꯕ꯫ ꯅꯪꯒꯤ ꯍꯛꯆꯥꯡ ꯈꯛꯇꯒꯤ ꯄꯥꯝꯕ ꯅꯨꯄꯥ ꯑꯃꯅ ꯅꯪꯒꯤ ꯑꯅꯤꯡꯕ ꯑꯄꯥꯝꯕ ꯃꯌꯥꯝꯗꯣ ꯈꯪꯅꯕ ꯍꯣꯠꯅꯔꯛꯀꯅꯤ꯫ ꯑꯦꯛꯖꯥꯝꯄꯜ ꯑꯣꯏꯅ, ꯀꯃꯥꯏꯅ ꯇꯧꯕ ꯅꯨꯄꯥꯅ ꯅꯪꯒꯤ ꯍꯛꯆꯥꯡꯗ ꯏꯊꯤꯜ ꯄꯣꯛꯍꯟꯒꯦ? ꯁꯤꯒꯨꯝꯕ ꯀꯣꯏꯁꯟꯁꯤ ꯍꯪꯉꯛꯄ ꯌꯥꯏ ꯑꯃꯗꯤ ꯐꯤꯂꯝ ꯑꯃꯒꯤ ꯅꯥꯇꯩ ꯆꯥꯗꯕ ꯁꯤꯟꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯔꯛꯄ꯫ ꯍꯥꯏꯔꯤꯕ ꯃꯌꯥꯝꯁꯤ ꯃꯥꯒꯤ ꯅꯝꯊꯥꯛꯀꯤ ꯈꯥꯎꯖꯥꯎꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯌꯥꯏ꯫ ꯃꯥꯒꯤ ꯁꯨꯃꯥꯏꯅ ꯇꯧꯕꯒꯤ ꯃꯔꯝꯁꯤ ꯀꯔꯤꯅ ꯅꯪꯒꯤ ꯑꯄꯥꯝꯕ ꯃꯩ ꯆꯨꯈꯠꯀꯅꯤ? ꯃꯅꯨꯡ ꯍꯨꯠꯅ ꯈꯪꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯃꯁꯤ ꯈꯪꯉꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯍꯩꯖꯕꯤꯗ ꯄꯥꯡꯊꯣꯛꯅꯕ ꯍꯣꯠꯅꯕ꯫ 6. ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯈꯠꯄ ꯀꯦꯅꯕ ꯇꯧꯕ꯫ ꯅꯪꯕꯨ ꯍꯛꯆꯥꯡ ꯈꯛꯇꯒꯤ ꯄꯥꯝꯃꯤ ꯍꯥꯏꯕꯒꯤ ꯑꯇꯣꯞꯄ ꯑꯔꯣꯟꯕ ꯁꯥꯏꯟ ꯑꯃꯅ ꯍꯛꯆꯥꯡꯒꯤ ꯑꯣꯏꯕ ꯈꯠꯄ ꯀꯦꯅꯕ ꯇꯧꯕꯅꯤ꯫ ꯃꯃꯥꯡꯗ ꯄꯟꯈꯤꯕ ꯅꯉꯣꯟꯗ ꯇꯆ ꯇꯧꯅꯕ ꯍꯣꯠꯅꯕꯗꯨꯒꯤ ꯃꯊꯛꯇ, ꯁꯤꯗ ꯃꯥꯒꯤ ꯃꯥꯏꯊꯣꯡꯒꯤ ꯑꯦꯛꯁꯄ꯭ꯔꯦꯁꯟ ꯑꯃꯗꯤ ꯕꯣꯗꯤ ꯂꯦꯡꯒ꯭ꯋꯦꯖꯁꯨ ꯌꯥꯎꯏ꯫ ꯅꯪꯒꯤ ꯅꯅꯥꯛꯇ ꯂꯩꯅꯕ ꯍꯣꯠꯅꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡ ꯂꯦꯡ ꯈꯣꯠ ꯇꯧꯗꯨꯅ ꯏꯔꯥꯡ ꯄꯣꯛꯍꯟꯅꯕ ꯍꯣꯠꯅꯕ, ꯄꯤꯁꯨꯝ ꯊꯥꯡꯒꯠꯇꯨꯅ, ꯅꯣꯛꯇꯨꯅ ꯃꯤꯠꯆꯤ ꯈꯠꯇꯨꯅ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯊꯝꯅꯤꯡꯏ ꯍꯥꯏꯕꯒꯤ ꯇꯣꯉꯥꯟꯕ ꯏꯪꯒꯤꯠ ꯋꯥꯍꯩ ꯁꯤꯖꯤꯟꯅꯕ꯫ ꯍꯥꯏꯔꯤꯕꯈꯩꯁꯦ ꯍꯛꯆꯥꯡ ꯈꯛꯇꯗ ꯉꯥꯎꯕ ꯅꯨꯄꯥꯒꯤ ꯑꯅꯝꯕ ꯂꯝꯆꯠ ꯑꯣꯏ꯫ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯈꯣꯏ ꯈꯔꯗꯤ ꯁꯤꯒꯨꯝꯕ ꯃꯌꯥꯝꯅ ꯇꯧꯅꯗꯕ ꯂꯝꯆꯠꯁꯦ ꯈꯔ ꯍꯦꯟꯅ ꯇꯧꯒꯜꯂꯤ꯫ 7. ꯐꯤꯖꯤꯀꯦꯜ ꯀꯅꯦꯛꯁꯟꯒꯤ ꯃꯇꯥꯡꯗ ꯂꯥꯛꯄ ꯀꯥꯟꯗꯗ ꯅꯉꯣꯟꯗ ꯏꯟꯇꯔꯦꯁ ꯎꯠꯄ꯫ ꯅꯨꯄꯤ ꯑꯃ ꯑꯣꯏꯅ ꯈꯪꯒꯗꯕꯗꯤ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡ ꯑꯃꯗꯤ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡ ꯅꯠꯇꯕꯗ ꯇꯧꯕ ꯅꯨꯄꯥꯒꯤ ꯔꯤꯑꯦꯛꯁꯟꯅꯤ꯫ ꯅꯨꯄꯥ ꯑꯃꯅ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯂꯥꯛꯄꯗ ꯄꯨꯛꯅꯤꯡ ꯆꯪꯕ, ꯃꯃꯤꯠ ꯁꯤꯡꯕ ꯍꯦꯟꯒꯠꯂꯛꯑꯕ, ꯑꯗꯨꯒ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡ ꯅꯠꯇ꯭ꯔꯒ ꯕꯣꯔ ꯆꯨꯔꯗꯤ, ꯈꯪꯉꯣ ꯑꯗꯨꯗꯤ ꯃꯥꯁꯦ ꯅꯪꯒꯤ ꯍꯛꯆꯥꯡ ꯈꯛꯇꯗ ꯏꯟꯇꯔꯦꯁ ꯑꯣꯏ ꯍꯥꯏꯕ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯃꯇꯝ ꯈꯔ ꯁꯔꯨꯛ ꯌꯥꯔꯨꯔꯦ ꯍꯥꯏꯗꯨꯅ ꯅꯉꯣꯟꯗ ꯇꯁꯦꯡꯅ ꯁꯤꯔꯤꯌꯁ ꯑꯣꯏ ꯍꯥꯏꯕ ꯅꯠꯇꯦ꯫ 8. ꯅꯨꯄꯥ ꯑꯃꯅ ꯄꯨꯛꯅꯤꯡꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯃꯔꯤ ꯊꯝꯕ ꯄꯥꯝꯗꯕ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯄꯨꯛꯅꯤꯡꯒꯤ ꯄꯨꯟꯁꯤꯒꯤ ꯑꯣꯏꯕ ꯃꯔꯤ ꯊꯝꯕꯕꯨ ꯍꯟꯊꯅ ꯌꯦꯡꯕ, ꯌꯥꯅꯤꯡꯗꯕ ꯎꯠꯂꯕ, ꯃꯥꯁꯦ ꯃꯇꯝ ꯈꯔ ꯈꯛꯀꯤ ꯅꯪꯒ ꯂꯣꯏꯅꯕꯅꯤ ꯈꯪꯉꯣ꯫ ꯃꯥꯅ ꯄꯥꯝꯃꯤꯕꯗꯣ ꯃꯁꯥꯅ ꯈꯪꯖꯗꯕꯁꯨ ꯌꯥꯏ, ꯅꯠꯇ꯭ꯔꯒ ꯅꯉꯣꯟꯗ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯈꯛꯀꯤ ꯂꯣꯏꯅꯕ ꯅꯠꯇꯦ ꯍꯥꯏꯔꯁꯨ, ꯀꯔꯤꯒꯨꯝꯕ ꯃꯥꯅ ꯁꯣꯁꯥꯏꯇꯤꯒꯤ ꯆꯠꯅꯕꯤꯈꯩꯁꯦ ꯌꯥꯅꯤꯡꯗꯕ ꯐꯣꯡꯗꯣꯛꯑꯕ, ꯑꯗꯨꯕꯨ ꯄꯨꯟꯁꯤ ꯆꯨꯞꯄ ꯅꯨꯄꯤ ꯑꯃꯒ ꯍꯤꯡꯃꯤꯟꯅꯕꯁꯦ ꯉꯝꯅꯤ ꯊꯥꯖꯗꯦ ꯍꯥꯏꯔꯗꯤ ꯅꯪꯒ ꯃꯇꯝ ꯈꯔ ꯈꯛꯀꯤ ꯂꯣꯏꯅꯅꯤꯡꯕꯅꯤ ꯈꯪꯉꯣ꯫ 9. ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯊꯝꯅꯕ ꯄ꯭ꯔꯦꯁꯔ ꯄꯤꯕ꯫ ꯅꯪꯒꯤ ꯍꯛꯆꯥꯡ ꯈꯛꯇꯗ ꯃꯤꯠ ꯇꯥꯕ ꯅꯨꯄꯥ ꯑꯃꯒꯤ ꯌꯥꯝꯅ ꯈꯣꯏꯁꯥꯎꯅꯕ ꯊꯧꯑꯣꯡ ꯑꯃꯅ ꯅꯪꯒꯤ ꯃꯨꯠ ꯑꯅꯤꯡꯕ ꯑꯄꯥꯝꯕꯒꯤ ꯈꯟꯗꯅ ꯅꯪꯉꯣꯟꯗ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯄ꯭ꯔꯦꯁꯔ ꯄꯤꯕꯅꯤ꯫ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯒꯤ ꯍꯧꯅꯕꯤ ꯆꯨꯝꯅ ꯅꯤꯡꯉꯥꯏ ꯇꯧꯕ ꯅꯠꯇꯕ ꯑꯀꯟꯕ ꯃꯑꯣꯡꯗ ꯐꯤꯖꯤꯀꯦꯜ ꯀꯅꯦꯛꯁꯟ ꯊꯝꯅꯕ ꯅꯝꯐꯨ ꯁꯥꯁꯣꯟꯗ ꯑꯉꯝ तानꯕꯅꯤ꯫ ꯅꯪꯅ ꯌꯥꯅꯤꯡꯗ꯭ꯔꯒꯅ ꯃꯉꯣꯟꯗ ꯑꯁꯥꯎꯕ ꯄꯣꯛꯍꯟꯕ꯫ ꯅꯨꯄꯥ ꯑꯃꯅ ꯅꯪꯒꯤ ꯄꯨꯛꯅꯤꯡꯒꯤ ꯑꯣꯏꯕꯗ ꯈꯣꯏꯔꯥꯡꯕꯁꯤ ꯅꯨꯡꯉꯥꯏꯕ ꯐꯥꯎꯏ, ꯑꯗꯨꯕꯨ ꯍꯛꯆꯥꯡ ꯈꯛꯇꯗ ꯃꯤꯇꯥꯕ ꯅꯨꯄꯥꯗꯤ ꯃꯃꯜ ꯌꯥꯎꯗꯦ꯫ ꯅꯨꯄꯥꯅ ꯅꯪꯒꯤ ꯅꯨꯡꯁꯤꯕꯗ ꯉꯥꯎꯗꯨꯅ ꯃꯥꯒꯤ ꯑꯃꯈꯛꯇ ꯉꯥꯏꯔꯕ ꯅꯨꯡꯁꯤꯕꯅꯤ ꯈꯟꯕꯗꯨꯅ ꯐꯩ꯫ 10. ꯐꯤꯖꯤꯀꯦꯜ ꯀꯅꯦꯛꯁꯟ ꯊꯝꯅꯤꯡꯉꯀꯥꯟꯗ ꯈꯛ ꯑꯣꯏꯅ ꯀꯟꯇꯦꯛ ꯇꯧꯔꯛꯄ꯫ ꯐꯤꯖꯤꯀꯦꯜ ꯀꯅꯦꯛꯁꯟ ꯊꯝꯅꯤꯡꯕ ꯀꯥꯟꯗ ꯅꯠꯇꯅ ꯑꯇꯩ ꯑꯇꯣꯞꯄ ꯃꯇꯥꯡꯗ ꯅꯪꯉꯣꯟꯗ ꯇꯣꯏꯅ ꯀꯣꯜ ꯇꯧꯔꯛꯇꯕ꯫ ꯍꯣꯏ, ꯅꯨꯄꯥꯈꯩ ꯑꯅꯝꯕ ꯃꯇꯝꯗ ꯐꯥꯒꯤ ꯑꯣꯏ ꯀꯩ ꯑꯣꯏ, ꯑꯅꯝꯕ ꯃꯇꯝꯗ ꯄꯥꯝꯃꯤ ꯍꯥꯏꯔꯛꯀꯅꯤ꯫ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯃꯅ ꯅꯨꯄꯤ ꯑꯃꯕꯨ ꯔꯦꯁꯄꯦꯛ ꯇꯧꯔꯗꯤ, ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯃꯇꯥꯡꯗ ꯁꯤꯔꯤꯌꯁ ꯑꯣꯏꯔꯒꯗꯤ, ꯅꯈꯣꯏꯕꯥꯅꯤꯒꯤ ꯋꯥꯔꯤꯗꯣ ꯑꯅꯝꯕ ꯃꯇꯝꯗ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞꯀꯤ ꯃꯇꯥꯡꯗ ꯄꯨꯁꯜꯂꯛꯑꯣꯏ꯫ ꯀꯔꯤꯒꯨꯝꯕ ꯄꯨꯁꯜꯂꯛꯑꯗꯤ ꯃꯥꯅ ꯅꯪꯒꯤ ꯍꯛꯆꯥꯡꯗꯅ ꯍꯦꯟꯅ ꯄꯨꯛꯅꯤꯡ ꯆꯪꯏ ꯍꯥꯏꯕꯅꯤ꯫ 11. ꯊꯑꯣꯏꯅ ꯅꯨꯡꯁꯤꯕꯒꯤ ꯃꯔꯤꯗꯣ ꯅꯦꯝꯅ ꯊꯝꯅꯕ ꯍꯣꯠꯅꯕ꯫ ꯀꯔꯤꯒꯨꯝꯕ ꯅꯨꯄꯥ ꯑꯃꯅ ꯊꯑꯣꯏꯅ ꯅꯨꯡꯁꯤꯅꯕꯒꯤ ꯃꯔꯤꯁꯦ ꯅꯦꯝꯅ ꯊꯝꯅꯕ ꯍꯣꯠꯅꯔꯕ, ꯃꯥꯅ ꯅꯪꯒꯤ ꯍꯛꯆꯥꯡ ꯈꯛꯇꯗ ꯄꯥꯝꯃꯤ ꯍꯥꯏꯕꯁꯦ ꯃꯔꯝ ꯆꯥꯏ ꯈꯟꯕ ꯌꯥꯔꯦ꯫ ꯁꯤꯗ ꯑꯣꯏꯕ ꯌꯥꯔꯤꯁꯦ ꯅꯪꯒ ꯇꯣꯏꯅ ꯄꯥꯎ ꯐꯥꯎꯅꯗꯕ, ꯐꯤꯖꯤꯀꯦल ꯀꯅꯦꯛꯁꯟꯒꯤ ꯃꯇꯥꯡ ꯅꯠꯇꯕꯗ ꯂꯩꯊꯣꯛꯅꯕ ꯍꯣꯠꯅꯕ, ꯐ꯭ꯌꯨꯆꯔꯒꯤ ꯃꯇꯥꯡꯗ ꯋꯥꯔꯤ ꯁꯥꯗꯅꯕ ꯍꯣꯠꯅꯕ, ꯃꯁꯤ ꯅꯪꯕꯨ ꯅꯨꯡꯁꯤꯕ ꯅꯠꯇꯦ ꯍꯥꯏꯕꯒ ꯆꯞ ꯃꯥꯟꯅꯩ꯫ ꯑꯗꯨ ꯑꯣꯏꯔꯁꯨ ꯅꯪꯉꯣꯟꯗ ꯃꯦꯁꯦꯖ ꯀꯣꯜꯗꯤ ꯇꯧꯔꯛꯑꯕ, ꯀꯔꯤꯒꯤꯅꯣ? ꯃꯔꯝꯗꯤ ꯐꯤꯖꯤꯀꯦꯜ ꯔꯤꯂꯦꯁꯟꯁꯤꯞ ꯈꯛꯀꯤ ꯂꯣꯏꯅꯅꯤꯡꯕꯒꯤꯅꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯅꯨꯄꯥ ꯈꯔꯗꯤ ꯌꯦꯡꯕꯗ ꯅꯨꯡꯁꯤꯕ ꯃꯁꯛ ꯈꯪꯕ ꯃꯥꯟꯕ, ꯑꯗꯨꯕꯨ ꯇꯁꯦꯡꯅꯗꯤ
ꯍꯛꯆꯥꯡꯗ ꯉꯥꯎꯕꯈꯛ ꯑꯣꯏꯕ ꯃꯁꯤ ꯃꯁꯥꯅꯁꯨ ꯈꯪꯖꯩ ꯀꯔꯤꯒꯤꯅꯣ ꯁꯤ ꯇꯧꯔꯤꯁꯤ ꯃꯔꯨꯑꯣꯏꯕ ꯃꯔꯝꯗꯤ ꯁꯦꯜꯐ ꯀꯟꯇ꯭ꯔꯣꯜ ꯋꯥꯠꯄ ꯑꯃꯗꯤ ꯋꯥꯈꯜꯗ ꯅꯤꯡꯉꯛꯄꯗ ꯄꯥꯡꯊꯣꯛꯅꯤꯡꯕ ꯀꯔꯤꯒꯨꯝꯕ ꯀꯥꯟꯗ ꯃꯁꯤ ꯅꯨꯡꯁꯤꯕꯗ ꯊꯥꯖꯕ ꯃꯥꯡꯈꯤꯕꯒꯤꯁꯨ ꯑꯣꯏ ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯑꯩꯈꯣꯏꯅ ꯅꯩꯅꯔꯤꯕ ꯁꯥꯏꯟ ꯃꯌꯥꯝꯁꯤꯗꯒꯤ ꯅꯝꯅ ꯊꯦꯡꯅꯔꯗꯤ ꯈꯪꯉꯣ ꯃꯥꯅ ꯅꯪꯕꯨ ꯍꯛꯆꯥꯡ ꯈꯛꯇꯒꯤ ꯄꯥꯝꯕꯅꯤ ꯍꯥꯏꯕꯁꯤ